Village Defense Force BDF na Talliba demand asi maram sai athuba matamda Thabakta Onthokpiu haina haidokpa 3 ingang lopi Meira Paibi singna ngasi wakat mifam kre wakat mifam aduda saruk yakibi Meira Paibi amana phongdorpagi matung inna BDF na Talliba demand asi maram saba demand amani Manipur ge law and order ge fibam ngak senbada BDF su sauna thodang lauri Manipur da tholiba kanglo ki irang asina BDF singna asoba thodang kaya lauduna singkong sunya da ngak senbagi thabak sathaduna lakli ngarang dagi hauraka BDF singna khongjang changsinba hokibadagi ingang lokpida mathau tawriba BDF sing khulai thadoktuna salage hairakle thawong asina singkong singya da leiba khunja sing mi paiba poknare maram aduna BDF na Talliba demand sing Athubada thabak onthoktuna mausagumna duty tawhanbiyo haina mahakna makata na phongdoki Nakalamorom danga si Bisnupur district ki Pombikok area da mathau tawduna leiba BDF personnel sing service extension tawbidaba amadi matam gasunaba honorarium pidabagi post thadoktuna satnaba honrapada Meira Paibi imai bel singna thingduna thamkre